अहानबदा मरुइबा पाउसिंग पिजरे मालेमगी मफम कयादा वर्ल्ड एनवायरनमेंट डे थोरम पांगथोकनबगु मणिपुरदसु मफम कयादा पांगथोकनख्रे वर्ल्ड एनवायरनमेंट डे निमित्ता उ चार थाबा खक्तना एनवायरनमेंट असि कनबा ngamloi मियोइबा अखोइना एनवायरनमेंट असिदा सोखनबा याबा थबकसिंग चथरिबा सि लेपा मथौ ताय हाइना इनिंगथौ सना जावबा लेसियमना फोंदोरक्ले नरेंद्र मोदी न लुचिंगबा बीजेपी के लेंगाक अमा लाखनबा होनबदा कोलिशन पार्टनर्स की मथौ तारे मैं खुरम जरे एलिटेवी मणिपुर पाव मियेंग ताबिरिबा सिंगबो सना हेमाम न तराम नोकचरे हौजिक मपुंगोइबा पाव मियामदा संदोकना पिजरे वर्ल्ड एनवायरनमेंट डे निमित्ता उ चार थाबा खक्तना एनवायरनमेंट असि कनबा ngamloi मियोइबा अखोइना एनवायरनमेंट असिदा सोखनबा याबा थबक सिंग चथरिबा सि लेपा मथौ ताय हाइना राज्य सभा के एमपी इनिंगथौ लेसेंबा सना जावबना फोंदोरक्ले वाफम असिंग असे कंगलै खुनुंग इसै खुनफम लेन सिंदना इम्फाल ईस्ट डिस्ट्रिक्ट की मनुंग चना लेबा इसिंग थेंबी मपाल विलेज तपांग थोकिबा वर्ल्ड एनवायरनमेंट डे की थौरमदा फोंदोखिबनी सना कोनुंग उत्तरा संगलेन की अंगोम निंगथौ पोइरेटोन सु सरुक याखिबा थौरम अदुदा भारत का अमित कलास्ता सरुक यादना मणिपुर के फोक सोंगबो सक्ताक ngamkhibi बिनिता लाइश्रम न खुनुंग इसै अमसु लांथोक्तना मियामगी पुकनिंग चिंगसिनखि थौरम अदुगा मरी लेनेना इनिंगथौ लेसेंबा सना जावबना मखाताना हाई मियोइबा अखोइना वर्ल्ड एनवायरनमेंट डे निमित्त खक्तदा एनवायरनमेंट बुनुंगसिबा उवा थाबना महौसागे खलकनबा ngamloi अखोइना थारिबा उजार सिंग असि हवनबा यामना मरु ओइ मफम खलदना एनवायरनमेंट डे की थौरम पांगथोकपदुगा अमुक चिंगपा तुरेन सिंग मांगहंदुना महौसागे खलकाहेलकपासे यामना लाइबकथिबनी मैते अखोइगे इपा इपु सिंग असि महौसागे खलबु ngakchaba umang wamangbu ikai khumnajabani मियोइ सिंगनी इपा इपु सिंगना चच्चरकपा खोंगथांग असि ngasi mirolna ikai khumnabaga loinena tung inba mathau tai haina su phongdokhe ngasi thauramada iningthau leisemba sana jawba angom ningthau poireiton yauna kanglei khunung isai chawkhatnabagi punfam ama oigadoriba maphamada u pambi sing thakhe Pudimagse ito tasena ko nungaiba unsi mahing ama nungaiba dumba ireba ama nungaiba male ama unsi harigati ko biku pudimag ko wal environment day se ko pakhukutai ko gite dunate yembiyo ay satu hamdar de deni sida ko ge lagi baching singsi ko ge gamna hena ko ge hajar uwa ho baching su yawi ho daba mayam su yawi adudagi side na do Manipur mafam atay dasuni yengbiyo kogi sing pat turel kaya mama ito na si manghalapa akoy miyo ba semo ndadi paidi phataba kogi laiba akoy su sama khalamani adu sama yam laiba si paidi phataba sa se akoy maram de akoy na phataba si kai gi haiba tamda akoy da khandaba ngamagi akoy gi reasoning power ba digawi adu masigi reasoning power se akoy sum na sinade isagi nuai na ba khutsinai सागी काना नब कक्षिने फजना होरिबा एकोगी उवादो एको यामथलदा मदु एकोगी करि हाइनी सिंग थादोंबा अदगी युम सानबा ओइ तंगाई फदबा आइगे दरकार लेबदुदी आई तोबताई अदु नतबा काना दबदा एकोगी मयाम अमा मसी लंगम सिलसु ओदि तोइबा लालसिगी मरुदु एको वाली एनवायरनमेंट देशगी मरी लेने एकोई सिंग पुनबा मरु पोक्सले लोकसभा इलेक्शन इंग्लिश सिंगनिगा कुनगा मरी की मसिंग थीबा लोइखिबगा लोनिना बीजेपी ना अपुनबा सीट चमंगा निफु हमदोइ लेबगी मनुंगदा सीट चनिगा निफु फंगबा ngamkhre कांग्रेस ना सीट मरिफुदरा मापन फंकी बीजेपी ना लुचिंगबा नेशनल डेमोक्रेटिक अलायंस के सपोर्ट का लोनिना नरेंद्र मोदी अमुक हना अहुमलक
suba term ge Prime Minister oina laklagani adumakpu mikhal asida BJP na luchingliba NDA na thamkiba thazaba adumakti yauna mai pakpangam khidre NDA na punna seat chaniga marifudara ni thoi fangliba asigi manungda BJP na chaniga nifu fangduna seat khwaidagi yamba party oire adumakpu party asina majority oiba ngamdaba aduga party asigi lengak ama semnabo hanabada alliance partners singi mathau tare maram asina lengak semnabo hanabada JDU amade TDP yamna maru oiba party sing oire ngarang haidokiba taranipan suba Lok Sabha election da inner amadi outer mikhalda INC ki candidate Professor Bimol Akoizam amadi Alfred Kangam SR Tharna mai paklakpada nungaiba fongdokre mahakna piriba mandate asibu yamna lumna lobaga lunina lamdam asigi yelhomi singi yaifanaba thodang lomina se haire mahakna makata na hai Prime Minister Narendra Modi ki leadership ki makhada BJP ki government na state asigi mai paklaba mihut singa lunina leibak asigi chaukat thaurang sing soidana taurakani haina fongdokladuna Manipur gi afaba tungi lambi ama semnaba haiba government asigi firepusu amuka hana ningsinglakli Haukiba Junge Tarik Amagi Numidangda Kuyathong Crossing ge Naga Nalada Tasin Kibidege Tiva Kangdana Lairekiba Myoy Aduge Asiba Hakchang ngasi ayuk pung nipanom tarakpa matamda thong nambon bi makhadage fangbangam krai leikidraba myoy asigi maming mayangbam singlai chei kontraga mapan kasom khulendagi ne hojikna veterinary department attendant oiduna mission land leibani haire asiba hakchang adu city police ki team amana lokhatlaba matung postmortem gi namak rims hospital gi mokta thamkrai Malem Sinba Thungna Land Restoration Day Certification and Drought Resilience Haiba Team da World Environment Day English and Kungamari Pangthok Nabage Saruk Amoina Indian Red Cross Society Imphal East Branch na susindana Imphal East District ki Tohan ba mafam marida ngasi uchar kaya thakre IRCS Imphal East District ki Chairman Dr. N Amul Kumar Secretary L Kuber Joint Secretary RK Debat Taranjan, Treasurer Tokpam Jenes Amadi Atai Thomi Singsu Sarukyaduna, Rao Club Laring Bamlaikai, Popular High School Kurai, Yambem PHC, Yambem Girls Hostel da Uhai Panba Made, Urum Langba Makalgi Ujar Kaya Thake, Yambem Girls Hostel da Laiba Internally Displaced Person Singsu, Mafamada da Ujar Thabada Sarukyake. Ngasi World Environment Day Gamari Lenina Sunshine Computer Institute Yairipok Bazar na sinduna Yairipok ki mafam kaya da Uchar Singh Thakre ngasi ki thoramada da institute ase ki staff sing amadi Yairipok police ki SDPO MD Riyazuddin Sahasu Sarukya ke International Peace and Social Advancement Thobal Branch na Salai Kanbalup Khonghau Thobal ani napuna sinduna Salai Ecotourism Park Ukhongsang Thobal District ta World Environment Day English singaniga kungamari ki thoram pangthok pagalonina mahi chaba yaba ujar kayamarum paksana thakre handak chai gi oina Land Restoration Day Certification and Drought Resilience haiba team da pangthok liba ngasigi World Environment Day gi thoram aduda IPSA Thobal Branch ke President Lai Muzam Pratap Singh na hai malem gi oina aying asa gi khalkai tharakliba se dagi kannaba gi pandamda ngasigi thoram asi pangthokpani matung tabadasu pangthokigani masida miyamna mateng pangbiyo haina so appeal tawrakli World Environment Day Gamari Lenina Divisional Forest Officer Yaikom Roma Bai Gimityang Makada Bistupur Forest Division BMCs Maibam Chingning the Ladyba Club Singamadi Miam Gapuna Kutsam Nadana Maibam Lok Paching the Uchar Kaya Thakre Uchar Thaba the Bistupur Ranch K Ranch Forest Officer M Nilamani Amade Staff Sing Yauna Ching Trau Leihau Thaibong Champra Jam Yongchak Yauna Uchar Chamaga Yankai Henba Ibudo Loya Lakpagi Akoibda Thabaga Lorena Sasana Chadanaba Tree Cart Su Semke Malem gi oina Land Restoration Day Certification and Drought Resilience haiba team da pangthokliba World Environment Day English singaniga kungamari thoram gi saruk amoina ngase Unique Wildlife Protection Committee Manipur amadi Arambai Tongol Unit 39 punna kutsam nadana mayang Imphal gi tongan ba mafam singda upal chanirom thakre
Upal Thabagi Thoramga Mari Lenina Arambai Tangol Unit 39 ge Wangangloi Amana Fongdokibada Hauzik Malem Gyoin Honglakliba Aying Asagi Akiba Sidagi Kaziktang Oirabasu Ngaktok Pangamgadra Kanbadagi Upal Thabagi Thoramasi Pangtokani Upal Thabagi Thoramasing Asidagi Hauraga Thama Chupna Mapam Kuding Makta Chatakigani Haina Makataki Nasigi Upal Thabagi Thoramada Committee Asigi members sing Arambai Tangol Unit 39 ge volunteers sing Amade Lekai Gimio Sing Su Sarukyake Ngasi World Environment Day ga mai lenana Unique Wildlife Protection Committee Manipur amadi Arambai Tengol Mangfal Unit kapulaga samnana ngasi pu thabagi thoramasi pangtok sabani haiba thoramasi ngasi dagi horaga tha ma chumna sathajagani aikoina uwa thabagi thoramasi pangtok sabagi maramdi hojik ainga sa khal karak liba aikoi iramda masida amadi world gi oina global warming chingba problem mayam ama thokliba climate change thokliba asida tangdo orbasu aikoina kanduna aikoina leiriba malem asi tung koina leibe anabagi amadi mayamna nungaina leibe anabagi namakta ngasigi thoram uwa thabagi thoram asi pangtok sabani World Environment Day Gamari Lenana Waiton Gram Panchayat Amadi Mangal Village Level Federation, Lining Tho Village Level Federation, Malem Sembi Village Level Federation Amasung Lamai Thanbi Village Level Federation Napuna Khut Samnaduna Paurabi Sawambung Chingarel Tezpur Waiton Pangai Maniyai School Waidi Nachingba Waiton Gram Panchayat na Konba Mapam Sing Dangase Uchar Chani Hena Thakre Haide Ngasigi Uthabadu da Khundrakbam Jila Parisad U Indrakumar Waiton Gram Panchayat ki Chairperson Konthauzam Kalachan Ward Member Singh Lekai ki Khunja Singh na Saruk Yaki Haide June mga World Environment Day Gamari Lenana ngase tongan mamapam kayada uchar kaya thaduna Environment Day gi thoram pangthokre masigi sarukamoina Land Restoration Desertification and Drought Resilience haibat thimda National Health Mission Manipur ge National Program on Climate Change and Human Health na sinduna World Environment Day thoram pangthokre Tampasana Girls Higher Secondary School da pangthokiba thoramadada Health Services Director Dr. Osana Hanbi National Health Mission Manipur ge State Mission Director Dr. Somorjit Ningombam amade TZ Higher Secondary School ki Principal Vinita Elangbam na thoram ki athoiba mithung lenona sarukya ke thoram aduga mari lenana State Program on Climate Change and Human Health ki State Nodal Officer Dr. Y Nividana Fongdorakpada Environment ki ahongba kaya lakpasina sabagi chang henkalakpagi Laina kaya ama pokhanabagi machak ama oi masina maram oidana miyoibagi hakchangda aduki matik sokhanle environment ki ahong basina miyoibagi punsida khudong thian bagi machak ama oiriba asina aikoi puna kanminaba machangi masi khara makhai kange hairabadi yumgi akoiba singda uwa ningthina thaba mathau tai haike paugi maraktana temper break amalomina se Ichaw matungda kari hakselgi checksing tharang lokhatkani Ichaw matungda isingdagi pokpalaina typhoid laihok tauba amasung leptospirosis amasung kangna sandokpa laina malaria dengue na chingba nabagi chang hengalakpagi akibalai asoi angam thoktanaba khongthangsinga CNC ahanbada thakpada safare khangma mafamdagi loba ising khaktamak thakse ani subada tungsinduna thamba ising sizinadringi gi mamangda khutsa sengna hamdoksi ahum subada chinjak sing mapung fana thongdoksi luinana fongfong sana thamsi mari subada lukhak jogum sing tingthina loishinsi manga subada chaba thakpa tawdringi amasung amang sang changjuraba matungda khutsa sengna hamdoksi taruk subada angang sing ichaw gi isingda kumduna chadhangumsi taret subada kang macha pokpa thingnaba akoi bagi mafam sing tarutanana thamsi nipan subada malaria amasung dengue dagi ngakthoknaba kangkhal sisinase mapan subada pumtharaga natraga ichawgi isinga samnaruraba chinjak sing mafam chana namthokisi tara subada infection thokpadagi thingnaba layong hek ulapaga Dr. Tanahausi Admission open as Chauba Memorial English School, Sinjumay Kongbarot, Imphal East.
Enroll now. Free admission for 11 Science for all the students, first 50 seats irrespective of CGPA. CGPA 9 to 10 free studentship plus rupees 2,000 and scholarship. CGPA 8 to 9 free studentship. CGPA 7 to 8 free admission plus half tuition fee. CGPA 6 to 7 free admission. CGPA 5.5 to 6 half admission. Free books for all students, NDA plus NEET NG syllabus by experienced teachers. For more details, please contact 9233581742 and 60095605553. Saraswati Institute of Management and Paramedical Sciences, Pangai, Imphal East District, opposite to Manipur Police Training Center, MPTC, Hariba Institute AC. Government amadi private hospitals in the clinical exposed to looking Affiliated to Manipur University and then recognized by Pharmacy Council of India and then Indian Nursing Council, Masung MNC Manipur Nursing Council. admission form Institute asida fangiba facility sing adadi separate boys and girls hostel, transport facility, amasung 12 hours library facility. Approved by Ministry of HRD, New Delhi, Government of India. Admission open. Ningombam Road BTI Airport Mamangda Laiba AI Iduvile ki session 2024-2025 ki class 11 tamnanaba admission ki form thaba hausare nupa macha amadi nupi macha gi tongan ba residential facilities laiba ga loinana campus manungda library indoor amadi outdoor gi sanafam sing canteen na chingba kaya thamduna mahairoi singna mahai tambada yamna nungaiba mahau ama fangali school asida tamliba mahairoi amatana private coaching chatpagi mathau taroi laire ina khunba thidana mahairoi khudingmakna mahai tamba fangbagi kudong chaba piri lakiba megi tang kunsa matoi fawada ahanba admission tawba mahairoi yankhai gi dama free admission oibada natana lairik amadi uniform khuding maksu lemna pizagani AI Edu Village ta admission tawduna kudong chaba singasi lobi ho. Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Break ki matungda mayamu taram nokchari makhata ba pau sing muk pizare. Overseas Point Imphal amadi German Application Center Germany ka khutsam naraga Germany de leiba hospital clinic singda male and female nurse sing gidamak thabak tawbagi khudong chaba piri haina German Application Center Germany ge managing director Rakesh Kumar na phongdokre wafama sing ase konung mamang da leiba Overseas Point ke office ta pangthokiba paugi mifam amada phongdokibani mahak ta makha taratuna hai Germany da tongan ba clinic hospital sing masing khangdana leirabasu nurse sing ge awat pa leibana mathau ningthina pangthok pangamde tongan ba leibak sing suchatuna seminar kaya pangthoktuna lakpaki saroka moina North East ki oina leiriba nupa amadi nupi nursing GNM BSc nursing MSc nursing loiraba certificate pairaba masagi chahi nifu fawbagi manungda leiba experience leiraba nursing gi oina khudong chaba sipiri nursing tamsilluraga thabak tawfam khangdana leiba sing gi oina su thabak fanganaba paikalakpa khongthang amani haina phongdoki has an acute shortage of nurses and especially in all healthcare sectors there's a shortage of over almost around about 800,000 nurses are required by 2035. That is a report published by the government of Germany and Statistics Department, and at this point over 100,000 nurses are falling short in various healthcare facilities when it comes to ambulante Pflegedienst, Altenheim, hospitals, clinics, university clinics, all combined, the shortage is pretty high and they are not able to fulfill
the requirements in various clinics, various hospitals, various care homes, and if they do not hire the nurses from abroad, they are not able to fulfill these vacancies in the country. Nursing colleges seminars appreciate students or anybody nurse possibilities 30-40 Germany somehow salary certification program compensation plus students campaign the trainings I'll introduce our team, Rakesh and Nishu. They're based in Germany. World Environment Day Gamari Lenina Federal Students Organization Kanglai Park na Sindana Land Restoration Day Certification and Drought Resilience Haiba Hiramda Anirak Suba State ke thakta Layakpa Changdam Nabaki Thoram among us Modern College Purampata Pang Thokre Layakpa Changdam Nabaduka Mari Lenina Fesoki General Secretary Fairoism Lalit Nahai Ngasi Malengi Mafam Kuding Makta Pang Thok Nariba World Environment Day ki Thoram Asika Mari Lenina Mahiroi Singgoiba Layakpa Changdam Nabaki Thoram Asi Pang Thokpani in Kalakliba Mahiroi Singda Academic Career Amapurak Pang Malem Yoina Handak Chayesi Yoina Land Restoration Day Certification and Drought Resilience Haiba Hiramasida Layakpa Changdam Nabasi Pangtopani Haina Fongdoke LHRM the Executive Director Advocate M. Koro Hanbaluang Amade Social Cultural Activist Jitendra Ningombabu Realized Rehabilitation Center at Mongzamgi Legal Advisor Amadi Advisor Oina English Singaniga Kungamari the Kunga Taruk Fobagi Oina Haple Haina Center Asina Hadorakpa Chirolamana Kangalakli Ministry of Corporate Affairs Government of India na recognized Toraba Brilliant Book of Records Rajasthan ngase World Environment Day English Singaniga Kungamari Kamari Lenina Manipur gi yamna naha oiriba environmental activist Manikanta Mutumda Young Environmental Activist Award of the Year English Singaniga Kungamari Pirakle Imphal East District Manung Chanba Karam Awang Lekai Dalaiba Mutum Gonal Singh Amade Mutumongbe Romilani gi macha mangagi manungda khwaidaki iton tonba machanupa oina kumja English Sing Anigi October Amada Teng Taibang Kongdaraki Manikanta Mutumna ngasi Faubada North East State ki tongan Bamapam Singda Upa listing amaga chomga ni futaruklom thadana akoi bagi pibam kannabagi damak Sankraba Chay Tara Rom Honaduna Lakliba Manikanta Mutum ge Thaudang Singbu Sakangladuna Lemjaningai Oidaba Young Environment Activist Award English Singaniga Kungamari Piduna Ikai Kumnaba Utlakibani Manikanta Mutumna Environment kannabagi wakalonda chatharakliba thabak thorum kaya sibo Sakangladuna Manipur Government ki Forest Department na Incentive Award English Singaniga Kunganitoy Joint Coordination Committee on Wildlife and Biodiversity Khangabok na Certificate of Appreciation Longzam Brothers and Sisters Charitable Trust Top Upokpina Certificate of Appreciation Northeast Biography Forum Langdumna Northeast Distinguished Service Award English Singaniga Kunganitoy We For You Foundation Imphal Manipurna Certificate of Appreciation Dalit Sahitya Academy Nepalna National Citizen Award English Singaniga Kunganitoy Amade Like-Minded Group Manipurna Certificate of Appreciation English Singaniga Kunganitoy na Chingba Lemjaningai Oiraba Award Kaya Piduna Ikai Kumnaba Utkiba Sulay Krabani ELITETV News Channel asigi oina miyam na email gi khuthang da e-pau thabirakpa matamda email address info@elitetv.in da thabiraknaba khanganjari masidas natana ELITETV da e-pau phone number gi oina phone number 9402890982 da e-pau phabiraknaba khanganjari miyam na so ELITETV gi YouTube channel Facebook page Instagram amade X so follow tobinaba khanganjari loisilakpada maloiba pau sing amu pizari Malem gi mafam kayada World Environment Day thoram pangthok na bago Manipur da su mafam kayada pangthok na kray
World Environment Day numita u char thaba khaktana environment asi kanba ngamloi mioi bai khoina environment asi da sokan bayaba thabak sing chathariba si lepa mathau tai haina ining tau leisema sana jawbuna phongdorakli amadi Narendra Modi na luchingba BJP ki lengak ama lakna ba honabada coalition partners ki mathau tare Hojik fobuge na ELITETV na sandok choba Manipuri pungani ki pau matang solution jare numidang waram pung mga adamok ahen ba pau golene na fangbiragani hojik fobuge na mideng tabiri ba pun namakpo amukahana khuram jare